Panam Pausi digi maruebi I Pausan Kungusaraga, Manipur Top Channel Gimekiri Miam the Tamzagi Ahanmada, Malemgi Imalolgi Numit Toram Pausan Pangtuna Cray. Mirol Nganglaga, Ladic Haikan Bigis and a bit Hadokadavani, K Magazine. Malemgi Mapam Pumada Pangtunabagu, Manipur Government ki Directorate of Language Planning and Implementation Sinduna Malemgi Imalolgi Numit, International Mothers Language Day Taramasi Pangtokre. Multilanguage education is a pillar of intergeneration learning high team the Manipur Press Club the Pangtokiba Malemgi Imalon Ginumit Thoramada Sahitya Academy Awardee Dr. Thoksom Ibohanbi Directorate of Language Planning and Implementation ki Director L. Radhakanta Amadi GP Women's College ki Manipuri Department ki Head Dr. Waikhom Ramesh na Mathangsina Athoiba Mitung Thoramapu Amasum Akhanaba Mitung Oina Sarugyaki Thoramadu Wangang Luduna Director L. Radhakanta Hai Manipura Mio listing Amarom Tana Ngangba Lol Kya Lady Amadi Mayek Lazadaba Lol Mayam Amasulati Asigumba Mayek Lazadaba Lol Singasi in danger or a baloni Karigumba Hidiba Lol Singasi Ngang Liba Mio Singaduna Lakidaba Matamda Lola Dumaki Gadoribani Mana Makataraduna Housing Manipura Aikwagi Lolgi or Liba Pibamasi Pick Liba Angang Singa Larek Eva Manipuri Lolgi Atrikari no Kangba Haiba Kangam Dabadi English the higher of Kanda Kangbi Puma Amadalakli Masiyamna Lebuktiba Ama Werakpana Aikwagi Lolasi Yokanabigi Tangai for the Basing Lady Ningsing Way Malemda Ladiba Lol Sing Yokanabigi Wakalona United Nations Organization Gi UNESCO on February Kungamatwibu International Mother Language Day Werakani Hanakumza English Namagasama Panga Maudraga Mapangi November Taragatreta Laukibani Nakalamoramda Ima lol ngang bad ikai ningai uidi mirol ngang laga lairik hai haina khanbigi satnabi thamloidabani haina Manipur Legislative Assembly gi Secretary Karam magazine na phungdokre wapamasi All Assembly Rota Leiba Manipur Legislative Museum and Archives Auditorium na pangthokiba International Mothers Language Day thoramda phungdokibani Sahitya Thopang Lup Imphal na sinna pangthokiba thoramadda magazine na makataraduna Nipan Super Schedule Salaba Manipuri Lolasi, State Asida Lady Purukudimaki, Pauna Lol Amani, Masidanatana, Manipuri Lolasi, Masagi Mayexu Lejaba, Manipuri Singi, Saktoxaninga Weblone, Indiagi, North East Lady by State Singi, Mama Lolezarabasu, Masagi Mayek later Badigi, Atopalol give make Tangduna, Sisinari, Maramasina Manipuri Singa Isagi, Irolamadi, Yeg Asubu Kwaidi, Awang Wataka Pukatuna, Malemna Sakotpa Lolama Wena Bukonabama Toktai Haki. Ngasigi Thoramadu the language activist Robinson Mayon the Loop Asina Kumbong Mayum Gaurhari Madumati Mother Language Award 2024 Gimanapi dun ikai kumna busotki Loinana Songtham Roni Kumargi Wang Mada Satpi Thado I Haibe Ladik Amasu release toki Atoba Paumana Maheiloi Kaya Ereibak kanbana henna Lumna loukhibada exam thadab yauri MIYC MTU Council of Higher Secondary Education Manipur Kosem na Lauduna Sidigi Hauriba Class Exam Amadi Board of Secondary Education Manipur Bosem Amasum CBSE na Lauduna Pangtokadaba Class 10 Examination 2024 da Maheiloi Kaya ama Leibak kannabigi khulngakpagi thaudangna hena lumna loukhibadagi exam thaba yaudri habigi pausing leiri haina Manipur International Youth Center MIYC amadi Mitei Tribe Union MTU na punna thadorakpa Seoul amada phungdorakli Seoul sina hai Aikoigi School College tamliba Maheiloi isil inau kiana exam singa si yaudana Ereibak kanbigi thaudangda lumna lauribasi Mareibak mazati na hena lumna loukhibadani ngasi lamdam asina lan gamanaba saktam ama mayongnaduna leirakpana mai masing tambigi saktamasu achauba seking ama piduna lakli mausagumna February thakai April thakai fauba asi maru oina class 10 amasum 12 ki exam season oiduna lakibani matam asida harau kumai amadi ban blockade taunadanaba haina suyanaduna lakibani adubul Leibak kanba amadi ifrup izadi kanba haibisina mangna thamlaga punamak tungoinataba yadabagi phibam ama lakli Kariguma matamda Leibak miyam yenglaga khongjang kya sangsindaba yadabagi phirap lauduna laukthorакliba sisu lali hairubi yabanati lamdam asigi Maheiloi singi khwaidigi maru oiba exam sing asida ayet apan aki ekhang yauduna pangthokpada khwai punamang asobu thaudang labani Leibak ki oirakliba matamgi phibamna yadaduna miyamgi khongjang ihau singi mathau taraklabasu Maheiloi singi exam sing asigi yengbiraga sangsingdaba khongjang singi phirap lawusu mathoktai Maheiloi amagi punsida class 10 asi ahanba
First World War ni hainaribani. Class 12 asina Second World War ni haini. Manipur ladiba CBSE school singi oina class 10 dagi 12 phawbudi February 15 dagi April 2 phawba exam pangthokli. Kosem gi oina February 13 dagi March 13 phawba loinana bosem gi oina March 15 dagi April 9 phawba exam pangthokli. Asiguma exam sing asi pangthoklingai manungda miyam gi loop amadi JS na singmusingna ban general strike kuda ki oina lambi thingba si yariba makai tawbigano loinana lainga ki maikei digi su kuda ki oiba curfew thamjanba miyam tan khaibi gi mingda lambi thingba nongmai tear gas smoke bomb na singba kaptuna miyam da aki ekhang madi lambi chatpada ayat apan pibigano masigi mahuta ahenba police personal season aduna exam thaba satliba mahailoi singda lambi gi khudong thiba thoktuna ba traffic control fajana tawbiyo passenger service tawbiriba gari sing su mahailoi singbu hek ngamba makai mateng pangbiyo haidi atopa pawmana aikogi lol nat amasum saktam gi matangna nainabagi sang watli en irabanta mitai singna punsilaga laikai gi natraga laibak ki thakta ngasigi mirol sina nainabagi sang yamna watpasina aikogi nat kanana bohona bada thin tahalibani laikai gi club organization singna sana khona ba amadi laibak ki issue singda nainaba khana badi tawi edubu aikogi lol nat amadi saktam gi matangna nainabagi sangdi yamna nemli masi walakpa sileb thiba mani haina Yunako school gi chairman ningombam irabantana phungdokre ngasi patriotic writers forum manipur na sinduna pangtokiba malem gi imalol gi numit thoramda athoiba mithung oina sarugya kiba en irabantana mataki wafam asi phungdokladuna mak hai aikhoi gi manipuri khunai sida khwai gi sotharakliba si moral science ki hiramasini miyoiba aikhoi da moral mang tharakpana khunai sida crime amadi atai thoning da thawdok kya tholaklibani hauzi aiba bisingna moral education amadi science ki lyric singirak mathau tari Bharat ki NEP na haidibisi mamalol na lyric tambiyo mamalol yokhana ba haibani aikhoi gi lol hingana na ba lol si sejina ba ngang yamna tangai fadi aibi mayamna iba singdudi khunai sida lehauri bisni baramasina khunai sigi mang thaduna sotharakliba khunai gi masak sing puthokuna inaraklagadi khunai si mang lomda sangshin ba ngangani mitai khunai si masagi sanglaba puwari leiragasu aikoi punsinduna apunbagi wakhalonda thabak tawbu sangi punba yadaba ani thokpigi satnabi thugaiduna amata oibagi wakhalonda aikoi khunai gi damak thabuk tawminaba ngamlagadi khunai sida atopa safu amatana satheng pirakpa ngamloi haiki thawram maduru wangang loi oina saruk yakhibi doctor mayengba Vidyapatina Ereibak iramdam kannanaba imalolna loriba thawdang haibi hiramda wangang laduna aikoi gi manipuri lolasi aikoina sisinaduna sakhotnaba amadi yokhotnaba honagadabani madu natrabadi aikoi lolasi hek mutkibada aikoi gi phurup asisu soidana mutkigani haina doctor mayengba Vidyapatina phongdokhi magna makha taraduna hai manipuri lolasi kumja english ngani ga taraga mathoida UNESCO na pihiba report matungina endangered language map ta haibadi khudong thiningai oiraba lol sing laukthokpada yarokhibasi afaba khudam nati masigi maruiba maramdi lol asida banal gi amadi mitai meki sayanaba laikhiba somani english ngamaga samapan ga maudra kani thuida manipuri lol asi bharat ki nipan suba schedule challe hairagasu lol asigi phangpham thokpa kanaba sing chapsana phangmadi ngamthri masigi kanaba sing lainga ki mari lainaba department sing na phangan basangi ngasigi thawram adugi nungyoeba oral thamladuna forum asigi secretary Rakesh Naurem na phungdokhibada patriotic writers forum manipur na ngasidi manipuri lol amadi literature gi lamda manipur khakta natana Assam Tripura Myanmar amadi Bangladesh phawa thabak khara tawba ngamle forum asina aikhoi gi lol gi ayibi singbu pukning thogat poina ngasigi malem gi ima lol gi numit asigi mari leinaba mana sing piduna ikai khumnabu ulyaiki Kaisampat Junction da leiba ima banquet hall pangthukiba International Mothers Language Day gi thoramadуда Yunako school gi chairman ningombam irabantana athoiba mithungle forum gi vice president Biprasana thoramapu oina saruk yakhibaga loinana film forum manipur gi hanagi chairman S Mangoljau amadi Laikol gi president Khetrimayum Subadani anina akhanaba mithungnen sungoiki ngasigi thoramadugi manungsana forum asina sahi khudingi piduna lakpa Arambam Ibungohal and Vinod Kumari lateral award 2023 naha oiriba aiba thaudam siamjai rikhomba khusinaki loinana saknairaba aibi mani tanjanjamda pasamite literary award 2024
Moirangthem Rajena Dr. Saros Nalini Arambam Padat Literary Award 2024 Wahengbam Roman Miteida R Cutting Tangkul Literary Award 2024 Pidunu Ikai Kumna Botki Atopa Paumana Sugunu Miyamna Home Department Wahang Tarokli Kaksing District Sugunu the Numitaru Nisuna Kuki Kulai Pivani Singnavasing attack Torokibado Security Force na Operations at Tabahokibadi Nomoi Makul Takidabanga Siganumi Nisure Security Force na Operations at Rabadi Nomoi Kapa Lepkani Hibisi Kangna Home Department Susampu District Lairoi Payamadi Dongyang area the Kari Maram Gidama Numitaru ni Operations at Takidabakari Ginohana Sugunu Miyamna Home Department at Wahang Torokli Hiramasiga Mari Lena Sugunu Apanba Nupi Luki Secretary Ahibam Santoina Tha Sigi Taraga Mariga Ayuktagi Kuki Kulai Pai Singnavasingna Susampu District Lairoi Payamadi Dongyang area Digi Numitaru Nisubna Sugunu Mita Yumlakta Bomb Amadi Numai Round Kya Kablaki Hiribe Etek Aduda Sugunugi Yung Kya Amata Tokre Security Yauna Kulngapa Laikidabiki Matakta Nupi Angang Ayamba Kul Tadolaga Sapagatapu Mapamda Selana Kriana PNW Wapam Pongturaki, Secretary Esina Makatana, Hausi, Nomai Kapa Lepre Haiduna, Sugunugi Miamasi, Mausagum Nasanatuna, Kundaba Haupa Yada Ribra. Madam Hiramasi the Lengana Tamoy Sing the Tabak Madi Sugunu to Real Wang Madaliba, Mitation Gilam Oriba, Napatangasi Fabo, Mitation Kundaba Yahandriba Sisu, Atubumatam the Kundahana Bataba, Lokat Piuhan Langata Taxilaki. Autopapa Madana. RAF Nasataki Taungi Mayukta Ukil Sing Kongjang Sang Craig. Serap Court Complex Tangarang, Rapid Action Force, RAF Nisatakiba Ka Henna Tawongi Mayukta All Manipur Bar Association Amban Sinduna, Ngasi Serap Court Complex Mamang Wakan Mi Pam Crip. Wakan Mi Pamadura Saruyakiba Ambagi President P. Tomsana Fondorokibada, Handak Numit Kranigi Mamangda, Lamlai Digi Kulai, Lakibagi Tagdok Siena Bani Hibisingarang, Hearing Satabada, RAF ki personal Sina Court. Loukhibada Pising the car henna thongs Tabadanatana, Court Complex Manung the smoke bomb amadi, electric pattern season of the Miam the Akiak Nangan Kibiki Tong Yamna Level Tibini, Magna Makata Duna, Kanagumba Zaski Ayabamatung in a Court Complex Manung the forces in a big Tong Satabano, Haina, Wang Tulakruina, Hiramashida Tizinana, High Court of Manipur Gitabak the Gifataraba, Zas Amana Lusingba, Committee Ama, Numitare Nigimanung the same to Tikatoni, Karigumahari Matamasuki Manung the committee is same to Tikatabatarabadi, Makal Makaki Kungzang, Sansingan Hanasu, Magna Fondoki, Makasatara Poina, Kangla Pau editorial, Miam Tamzagi, Lan ngakpa mahut Landasillu. Mamang say English in a Kungo Humdigi me Humdigi foreigner, Sin Kukizo, narco terrorists in a Levas, Gimatak Landarak to the Manipur upon Besaktam to Garaga, Koki Singoeba, Zalingam Siemnaba, Landarakiba Tatara Mapung Paraba Papa Waters in Propangam than a lady. Foreigner Sin Kukizo in the Landarakiba, Sigimayokta, Maheiloi that Langaklon gives Supli Pariba BJP Narendra Modi Nulusing Balengana, Tingna Bohonaba Uba Pangri, Iran Lakshinavigi Minda. Thajlakiba Central Forces Personal Listing Humfu Humdrana Landarakiba Singbu, Ngaksian Bamadi, Lan Ngakriba Mitay the Oina, Nomai Sindul Onsinvana, Matawedi. Tatara Fazilaba Lala Sina Cookie Sing the Mitay the Kuta Baduga, Mitay the Lan Ngakbi Tabak Sataduna Lady Basi, Yamna Quina, Satakiduribage Hiva Wohangi Pakumpi Pamtui. Wang a Sigi Matiksaba Pakum di Lan Ngakli Basing the Landarakiba Singing Matata, Landavan Oipamtui. Landarakiba Singna, Soktaba Laitana, Mapangal Kan Landabang Liba Sigi Maramdi, Makogi Panam Pangadaba Yadi, Panamasi Panglabadi, Makoi, Missy Loidun Lakiba, Dugi Awaba, Pulum Koklagani Habisini. Amaromdana, Landarakiba Singna Matiksaba Lagi Kusukulai Sing Season Nava, Ngamliba Simatokram Ngamlibano Hibadu Nainaba Matoktai, Masigi Langla Langzil Putopung Labadi, Lan ngakpa Singna Anova, Lalong Yatuna Yekna Basingbu, Tauna Lane Lantina Bangamani. Landaragliba foreigner terrorist Sigi Matunda Leptana Matauna Piri Bissing Aduda Laiba Sigi Amadi Mapalamgi Kut Yawi Hainariba Sigi Langla Langzen Putopungam Labadi Yaknaba Kanano Hibadu Kangmani Yaknaba Masa Kanglabadi Lantingnaba Amadi Maitiba Pinaba Anoba Lalong Putoptuna Lantingnabadi Yaknaba Sing Maitiba Pinaba Honabada Sauna Mating Oigrit Hazik Amaromdana Lal ngakliba mitay singi Maikeri Kuki singi Lalda Aikoi Wabana Kamtengle Hingmangamdre Kiri Havigi Mikap Mirao Kolgaloina Sapakataba Mapam Tiduna Lanjena Ubamadi Taba Hangmadigi Makoida Matauna Hapu in a Tukali
Lamen tuyenba mi phata sin ku ki jau narco terrorist na huralona da ngamkhai lana sanglak mitei miyam gi mathak landa sinduna Manipur gi apun saktam thugai duna hingsa yaitam gi lisata mi hat mi pun chathariba sida lanthengri ba mitei miyamna akiba madi mi paiba pokloidabani Thauna phana yeknaba single lanthengna makhoi takhoki gadabani loinana mitei singna lal ngak ki thabak chathabagi mahut landarakhi ba singi mathakta landa sinduna mayuknaba lantheng thengnadriba makhai lal asigi woresin propangamloi ani konarabadi amatu ba haibisi hauna sani miyoi khujo khara khakna manipur gi apun saktam thugainaba landarak liba si aran ba khongthangi lan oibana makhoi maithi banangwadana tana lamdam asina makhoi gi khongda pham lam inchi ama phawba lehendana ba khona gadabani Mitei sing lamdam masida changlakhiba mitop mian cha singi maphamda minung si utpa chayok nawyok phajarubagi mahi oina mitop singna masing henduna makhoigi khubam nungda paisinna bo hona bigi saruk am oina migrant cookie narco terrorist singna apun saktam thugaina ba landa bang lakhibani mitop singna yellow mi singi mathakta landa rakpada khang bangam bigi matauda maramdamda misel oina ba hotna roidabani Karigum yekna ba mayukna bangam dabadigi misel oirak patholabadi sahili sing manga henbagi ningtambigi puari leijarki ba manipur gi apun saktam kaikibige Layoi kraba mitagi ipai pu singna makhoigi masa masu sada nauda oiriba tungi mirol gi damak makhoigi masadagi sintarakhiba angang ba ikhengna yektuna thambiram khiba apun bagi saktam masigi mirol na ngak ngamdrabadi ipai pu sing adugi maphamda langjaboina thokani mayukna ba lanphamda sakmai leiduna sengi khangano naraiba ki ningtamba ngaki hairabadi landarakhiba singa thongna fura lanthingna ba ngamgadabani